आकाशवाणी इम्फाल Ngangom Kiran pau pajari ahanbada maroiba pau Malem gatai mafam singna pangthoknabagum Idul Fitr gi thorom ngasi Manipur da su dharma gi chanabi amasung harauk tayamba gi loinana pangthoknari Nupi singi mayok tu chataba hingsa gi thabuk sing thingnaba malem gi numit palan ngasi none da pangthokre Manipur da sab gi sang tapna hengalakli ngasi jiribamda Celsius degree 38 yongna sakhi Griha Mantri Amit Shah na hairi hauki basahi tara romasida lebak asigi haksal gi masak matum singthaningai oina semgolakli amasung Punjab Police na Bharat Pakistan amasung America yongna drak lalonba Amritsar macha amadagi heroin kilogram 15 fare Malem gatai mafam singna pangthoknabagum Idul Fitr gi thorom ngasi Manipur da su pangthoknari Thama chupna Ramzan gi chara helba matungda pangthokpa Idul Fitr gi thorom dharma gi chanabi amasung harauk tayamag loinana rajya segi mitai pangal singna khundaba mafam singa amasung masajid singda mapu thagat par laisol thorom singa loinana pangthoknaki tungda makhoi gi mari mata singa madi marup mapang singa yumda chatuna amaga angam khodol sing pinaki harauna samin thakminaki Kumai asig mari lenana Imphal gi Pauna Bazar da leiba Sadar Bazar Jame Masjid ta Masjid asigi Pest Imam Maulana Jiauddin Nulu Singduna Laisol Thorom Pangthokki Miyoi lising anirom na saruk yaki ba lai kurumba gi thoromada alagi mafamda pap singak pinaba haijabagalana rajya sida shanti nungsi sanaba masung sakut puraknaba mapugi mafamda thauniki Idul Fitr ga mari lenana Akashvani Imphal da Sadar Bazar Jame Masjid ki Naib Imam Maulana Khurshid Ahmed na asumna phongdokli Hairibi masina aikhoida takliba wafamdi aikhoi matam pumbada khetnaba leitana nungsi chanana miyoiba masel leita lairababu angamba singna yengnaraga awaba singdubo awaba di chingkhatminnaraga aikhoi nungsi chanana chahi chuppa punsi lenminnau haibado Idul Fitr asina masi para si tambibani maramaduna Idul Fitr asina lakpag iroinana aikhoi khudingmak tungi punsida nungsinana chanana santi laina tangdu leitana punsi lenjaba ngambagi taibang sembiri mapu Allah Ta'ala na pangal pinabi sanu haina mapuda thauni jari dua taujari Malem gi nupi singi mayok tu sataba hingsa gi thabak sing muthat panamit palan ngasi none PSC gi conference hall pangtokre palan thormasi nupi masung nupi masa singi mayok tu sataba hingsa gi thabak sing amadi masibu miyam changduna thingnabagi matangda miyamda hena khanghnabagi panamda pangtokpani Thormadu duwa ngangkiba singna nupi amasung nupi masa singi mathakta hingsa gi thabuk chathabagi thong sing hengalakpada nungnangba phongdoknaki Thormadu da Rongmai Naga Lufum Manipur gi Vice President None District Leprosy gi Officer amasung None PSC gi MO Insas na singba miyoi kaya saruk yaki Kangpokpi Zilla gi Gamphasol Block Laiba Primary Health Center gi CSO ANM amasung asa workers ngi oiba training program ama ngasi gamnom sapar maina gi hold pangtokre training asimaru waina amaga sokna samnabada longna dabalaina singna narba miyo sing khangdok pungamna bagi panamda pangthokpani district NCD cell DSS kangpokpina sinduna pangtokpa training aduda saitu gamphazul ga akoibada laiba NSM CSO amadi asa workers singna saruk yaki Kaksing Educational Trust na Class 8 tamliba mahiroi singi Jila thaki oina open namadi Sarkar gi school haina kang ani thokna khaidoktuna sahi khudingi piba case scholarship award ta makok mathang taraba mahiroi singda ngasi manamathum yan thokre thormadu JRD Patshikers Academy Kaksing gi auditorium da pangthokki bani Sarkar gi school gi kangnupta mahiroi ohum da mana piki open gi kangnupta su mahiroi ohum khangatuna mana piki Paugi marakta nateno break ama Chummi lale haiba chapchana khangdriba I pausing social media da hathu na hektamak thagat loidabani atopa miyoi singdasu sandok loidabani aranba I pau amasung toknga na kanaguma singi ikai khumnaba madi punsida natraga khunaida amuk hana samjinba menkhatpa ngamlaroidaba mangjaba thoanba yai Aranba semnin sajanba I pau amadi tokngana laibaki apunba saktamda amadi jati kangup singi marakta akai bu thohlakpa yai thaudang khangna social media sijinasi isagi thaudang khangba citizen amamam oiminarasi haijariba Directorate of Information and Public Relations Government of Manipur
ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁꯥꯕꯒꯤ ꯆꯥꯡꯁꯨ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯃꯁꯨꯡ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯈꯔ ꯈꯔ ꯏꯪꯂꯕꯁꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯆꯞ ꯆꯥꯅ ꯁꯥꯔꯦ꯫ ꯇꯝꯄꯥꯛꯀꯤ ꯖꯤꯂꯥꯁꯤꯡꯗ ꯁꯥꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯔꯦ꯫ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯖꯤꯂꯥꯗꯗꯤ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 60ꯒꯤ ꯃꯈꯥꯗ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯥꯝꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯖꯤꯂꯥ ꯖꯤꯔꯤꯕꯥꯝꯗꯗꯤ ꯉꯁꯤ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 38ꯒꯤ ꯆꯥꯡ ꯌꯧꯅ ꯁꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝ ꯑꯃ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯤꯔꯤꯕꯥꯝꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯂꯛꯂꯤ꯫ ꯅꯣꯡꯖꯨꯊꯥꯒꯤ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯅꯣꯡ ꯆꯨꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯟꯗꯨꯅ ꯑꯃꯗꯤ ꯑꯣꯂꯥꯡꯊꯥꯒꯤ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯤꯑꯣꯏꯕꯇ ꯅꯠꯇꯅ ꯁꯥ ꯎꯆꯦꯛꯁꯤꯡꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯤ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯃꯍꯧꯁꯥꯒꯤ ꯈꯜꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯗꯕꯗꯒꯤꯅꯤ ꯍꯥꯏꯅ ꯇꯣꯏꯅ ꯐꯣꯡꯗꯣꯛꯅꯔꯕꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯗ ꯇꯉꯥꯏꯐꯗꯕꯗꯒꯤ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯄꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤꯃꯛꯁꯨ ꯖꯤꯔꯤꯕꯥꯝꯗ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री 68 ꯌꯧꯈꯤ ꯍꯥꯏꯅ ꯄꯥꯔꯤ꯫ ꯍꯦꯟꯅ ꯃꯤꯄꯥꯏꯅꯔꯤꯕꯗꯤ ꯖꯤꯔꯤ ꯏꯝꯐꯥꯜ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯄꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯝꯕ ꯄꯥꯝꯕꯤ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯈꯤꯕꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯁꯤꯗ ꯍꯦꯟꯅ ꯖꯤꯔꯤꯕꯥꯝꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝꯗꯒꯤ ꯉꯥꯊꯦꯝ ꯕꯤꯁꯖꯤꯠ꯫ ꯁꯤꯡꯖꯃꯩ ꯑꯃꯁꯨꯡ ꯋꯥꯡꯈꯩꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ 35ꯁꯨꯕ CPIꯒꯤ ꯂꯣꯀꯦꯜ ꯀꯟꯐꯔꯦꯟꯁꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯇꯛꯁꯤꯜꯂꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ CPI ꯂꯨꯆꯤꯡꯕ N. ꯁꯣꯇꯤꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯔꯥꯖ꯭ꯌ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯛꯁꯤꯟꯈꯤ꯫ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤꯒꯤ ꯃꯈꯥꯗ ꯄꯤꯁꯨꯝꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯣꯁꯃꯣꯄꯣꯂꯤꯇꯥꯟ ꯀꯜꯆꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯁꯤꯟꯗꯨꯅ ꯕꯁꯟꯇ ꯔꯥꯖꯀꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤꯒꯤ ꯃꯅꯥ ꯐꯪꯈ꯭ꯔꯕꯁꯤꯡ ꯐꯥꯟꯖꯧꯕꯝ ꯏꯕꯣꯇꯣꯟꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯅꯥꯝ ꯁꯗꯥꯅꯟꯗꯁꯤꯡ ꯌꯥꯎꯅ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯂꯝꯗ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯒृह मंत्री अमित शाहना हाइरी प्रधानमंत्री नरेंद्र मोदी लुचिंग सरकार हौखिब चही 10 असिदा लेबाक असिगी हक्सेलगी मसक मतुमसिंग सिंगथानिंगाई ओइना सेमगुलकली। हरियाणादा ngasi महाराजा अग्रासेन मेडिकल कॉलेज साबा महाराजा अग्रासेन की मिटम माइकुम हांगदोकपगा लोइना कॉलेज असिगी ICU ब्लॉक संगाबगी थोरमदा श्री शाहना वाफम असि फोंदोकिबनी। थोरम अदुगा मरी लेना गृह मंत्रीना कॉलेज असिगी नौना सागदबा PG हॉस्टल की उरेप उयुंगसु तमकी। महान हाई कुमजा 1993 केंद्र सरकार हक्सल गिलमदा लुपा कोटी 53 थादकी अदुबु सलिब सेनबा सही 1915 असिददी हक्सल गिलमदा केंद्र की बजट लुपा कोटी 1,53 हापले। केंद्र सरकारी कर्मचारी सिंह यूनिफाइड पेंशन स्कीम UPS हयेंगदगी चनबा हौरगनी। केंद्र सरकार नेशनल पेंशन स्कीम NPS की मखादा लौखलप थौरांग अमा ओइना स्कीम असी हौदोखिबनी। पेंशन फंड रेगुलेटरी एंड डेवलपमेंट अथॉरिटी PFRDA ना स्कीम असिगी ओइबा नियमसिंग खंगहनखिबा लैरे। नियम असिगी मतुंग इन्ना केंद्र सरकारी कर्मचारी सिंह कांगलुप अहम थोकना खाइदुई अहानबा कांगलुपता NPS की मखादा लैबा अमसुंग चही असिगी एप्रिल अमा फाउबदा थबक तौरिबा कर्मचारी सिंह ओइगनी। अनिसुबा कांगलुपता चही असिगी एप्रिल अमा फाउबदा नौना केंद्र सरकारी कर्मचारी ओइना थबक चंगबा अमसुंग अहमसुबा कांगलुपता केंद्र सरकारी कर्मचारी ओइना थबक पुरमलगा थासी 38 फाउबगी मनुंगदा थबकतगी पोथाकिबा कर्मचारी सिंह ओइरी। पाव असिना हाई केंद्र सरकारी कर्मचारी 1,62,000 स्कीम असिना कानबा पीरगनी। इलाहाबाद हाई कोर्ट ना उत्तर प्रदेश की जुडिशियल ऑफिसर 942 ट्रांसफर तौख्रे। थवोंग असिना उत्तर प्रदेश सरकार की लेंगाक शासनदा चाउना अहोंगबा अमा लाक्लगनी। ट्रांसफर तौखिबा ऑफिसर सिंह अदुगी मनुंगदा एडिशनल डिस्ट्रिक्ट एंड सेशन जज सिंह, सीनियर डिवीजन की सिविल जज सिंह अमसुंग जूनियर डिवीजन की सिविल जज सिंह याउरी। सही के ट्रांसफर तौनबगी चेरोल अदु इलाहाबाद हाई कोर्ट की जॉइंट रजिस्ट्रार थोखिबनी। ट्रांसफर तौख्रबा जज सिंह मखोई की पोस्टिंग मफम सिंह खुदक्तगी जॉइन तौननबसु खंगहनख्रे। पाउगी मरक थतना अतेनो ब्रेक अममो। चही कुदिंगी भारत मियोई लाख 13 कैंसर डायग्नोस तौई। मसिसु अयाम्बना थेंगना खंगबनी मियोई मापल की मनुंगदा अमदी कैंसर नारई ngana khangdo hobana
punsi kanba ngami. Cancer koknabagi khwaidagi faba pambaidi nganna lona leiba tumor na khudong thiningai oiraktringaida khangdokhaubani lanthokchari phantom detect Bharat ki ahan ba EDIM based multi tumor blood test masina cancer bu layong utlaktringaida khangdokpangami Lona leiba tumor sing chahi kaya aikhoi khangdana chawkhalai nganna khangdokshi cancer maithiba pisi ngasigi achamba blood test amana adongi punsibu honghangadoribani Lengbira u Babina Diagnostics Soibam Laikai Porompat Natraga Adomgi test book taunaba 6909 365 328 ta call tawbiu nganna khangdoktuna punsi kayabu kalliba phantom detect Akaswani Imphal gi pau tabiri Punjab Police na Amritsar da leiba miyoi amadagi heroin kilogram 15 fagatlei farba miyoi asi Pakistan amasung America da leiba ain kai na drug lalun basing mari leinaba miyoi ni hairi Punjab ta Rajya Sarkar na Yuddha Nasayan Birudha haiba campaign chathaba hawraba matungda handakesina khwaidigi yamna drug fagatpani hairi Punjab ki DGP Gaurav Yadav na hai farba miyoi asina Pakistan ki ngamkhai ga nakna leiba lawuk singdagi drug sing asi purakpani hariba drug sing asi Pakistan lomdagi mahaka punna thabak tawminaba miyoi singna drone sizinaduna thadarakpani drug sing asi hawala channel gi khuthangda America da leiba drug lalon basingda amuk thabani hari farba miyoi asigi mathakta case ama lakhotuna makha tana thijinbagi thabak chathari Pradhan Mantri Narendra Modi na Kashmir dagi Katra phawu chengadaba ahanba Vande Bharat Express lakliba April 18 da lamtharagani Udhampur Srinagar amasung Baramulla phawduna kilometer sani 63 sangba rail lambi asi semblo silakpagalona rail gari asi lamthanaba thorang torpani Kendragi Mantri Jitendra Singh na Jammu da Pawmishin wafam asi phongdokladuna hai lakliba April 18 da Pradhan Mantri Narendra Modi Udhampur da lakani mahakna mafam aduda saba malemgi khwaidigi wangba rail gari gi thong sangagani madugi tungda mahakna Katra dagi Vande Bharat Express lamthagani ahanbagi oina Katra dagi rail gari asi chenba haunanaba Jammu gi rail station samjilli Railway project asi kumja lising maswapan marhutra tagi horakhibani rail gari asina Jammu amsung Srinagar gi marakta chathok chasingi matam tension duna miyamda khudong chaba kaya piragani haujik sanabagi pau Naorem Victor dagi Imphal Riding Polo Club Lamphel na ahum suba Chitamuhini State Women's Polo Club lisingani kun mangagi winner oire Manipur Horse Riding and Polo Association Imphal na sinduna pangthokpa tournament asigi ngasi sanakiva final da Imphal Riding Polo Club Lamphel na Assam Rifles Women Polo Teambu Panjal taret tarukta thoiduna winner oikhibani ani suba Kakching Tabam Kunjabi Sharma Memorial Lake kam knockout kendra wise kang tournament lisingani kun mangagi ngasi sanakiva match da Nambol na Khundrak Pambu Panjal Kunmari Tara da thoikre Ani suba Khomdram Ongbi Hizam Mema Devi Memorial T20 Manipur Veteran Cricket Tournament lisingani kun mangagi ngasi sanakiba match amada YCC Wangkhaina UCC Uripokpu wicket tarukta thoikre atopa match amada Ris Nagamapalna YPHU Lalambung Makhongbu run nifu manga da thoiki Chahi tara taret makhagi tara manga suba Loktak Trophy Tournament ki ngasi Moirang Higher Secondary Ground da sanakiba match da GDC amasung Taida Panjal amata chanaba ngamdana draw oikre All Manipur Football Association asinduna pangthokpa chahi taruktagi tarani thoi fawbagi nupa macha amasung nupi machagi Ampha Blue Cups lisingani kun manga kuntaruk lamlong tongkhong da leiba Artificial Turf Ground da April tarani thoi dagi hauragani Indian Premier League Cricket tangasi Mumbai Indians ka Kolkata Knight Riders ka Mumbai gi Wankhare Stadium da sanagani match asi ngasi numidang pung 9 dagi haugani Kiran Aroibada maroi pau amohanna Malem gatai mafam singda pangthokna bagum Idul Fitr gi thoram ngasi Manipur su dharma gi chanabi amasung harau te amagloina na pangthoknari Nupi sing mayok sathabi hingsa gi thabak sing thingna ba malem gi numit palan ngasi none da pangthokre Manipur da sabag sang tapna hengalakli ngasi jiribamda Celsius degree 38 yauna saki Griha Mantri Amit Shah na hairi hauki sahi tara romasida laiwak asigi haksal gi masak matum singthaningai oina semgulakli amasung Punjab Police na Bharat Pakistan amasung America yauna drug lalonba Amritsar masa amadagi heroin kilogram 15 fagat lei pauloi jare